पृथ्वीगी अहानब लंजाउदा भारतना साहेबसिंगी मतेंग पांगलमे तौविमलगी मसक ब्रिटिश गवर्नमेंटनसु भारत स्वराज पीगनी हाइन वासकलमे ख्रिस्ताब्द 1918 आइन अमा पास तौरमे आइन अदुगी मतुंगिना भारत की शासन की फिवम असी ओंथोखे भारतवासी पुनमक यामना सौरमे लेपाक लांग कोकनबगिदमक बंगला लेपाक की आइन रॉलट एक्ट पास तौरमे आइन दुगी मतुंगिना पुलिस न मीबो बिचार इतौ तौदना जेल द पिशन मंगमलमे बाबूजी ना आइन अदुदा थवाई यामना नुंगाइरमदे अमसुंग यामना पामलमदे भारत मचा सिंगना बाबूजीबो संगोम अमसुंग येरोम चादुना हक्चांग खरा कनखत्रिबा मखै राजनीति दा यावखिनो हाइना हाइजरमे हारिबा चिंजाक से बाबूजी दी चारमदे अमसुंग हैसु हैनरमदे हैसिंगलबी तोंगेनबी कस्तूरबाइना मपुरोइबबो हमेंगी संगोम पिथक्तुना हक्चांग अदु खरा खरा फगत हनखे हक्चांग खजिक्तंग फगलकपगा बाबूजी अकनब थबक पाइखतपा होरमे नोंमदे बाबूजी की ममांगदा ईश्वर अमा लाक्तुना करी तौफम थोकपगे हाइबदु ताकपिरमे भारतवासी पुनमकना नोंमदि सोइदना चप मानना अवाबगी अमदि चरा हेनबगिदमक ईश्वरदा हाइजबगी नुमित अमा लेगेदबने लोकमान्य तिलक पंडित मोतीलाल नेहरू देश बंधु सीतारंजन असिना चिंगबा अमसुंग मुसलमान की लुचिंगबसिंगा वा तानदुना मिपुम खुदिंगमक तिनदुना भारत स्वाधीनता फंगनबगिदमक अहिंसा सहयोग नन वायलेंट नन कोऑपरेशन तौनबगिदमक बाबूजीना लंगजिन पुथोकलमे ब्रिटिश शासन की मथक्ता सत्याग्रह सिजिनबा बाबूजीना हौरमे भारत मचासिंगना भारत फंगब पोट चैना पानबा ngamjai हाइबसी बाबूजीना यामना थाजदुना मिरई पाकी पोट सिजिनदनबा आंदोलन हाइना पुकनिंगदा लेपखिरमे महाकना मयामदा ताकपिरमखे भारत मचा पुंबा सही अनीरोम से नोंगचुपलोंगी लोन तमनबा अमसुंग मिरई पाकी कारखानादा साबा फिरोल सेटपा अमसुंग मिरई पाकी फिजेट चक्चा तंबा अमसुंग मिरई पाकी हिदाक सिजिनबना भारत की नोंगमगी अनंग लाइथुंग हेंगत हनखिबने मरम असिना भारत मचाना लौमी सिनमी केरानी लोइनमक फी साबा लंग नाइबा तंबीगदबने तरेंग नाइबा खदर सेटपा अमसुंग भारत मचासिंगना मखोई मखोई की अवात अपा अयाम्बा मखोई मसाना मेनसिनजब तमगदबने महाकना निंगथीरब थौरम असी पांगथोकनबा थवाई खुबाकता हापतुना होनरमे ख्रिस्ताब्द 1918 एप्रिल तांग 3 जातीय सप्ताह होखे दिल्ली की जुमा मस्जिद सभा फमखे सभादुदा स्वामी सदानंद जी न सभापति होइखे सभादुदा बाबूजी सरोजिनी नायडू न चिंबलु चिंबसिंगना निंगथीरब वहै कया nganखे भारत मसा पुंबगी थमोइदा अनौब इथिन्नम पोक्लमे मफम मफम खुदिंगदा सत्याग्रह तौनखे थौदोक अदुदगे ब्रिटिश सरकारना भारत की नेता सिंगी मथक्ता अकनब मित्येंग अमसुंग साथीना नत्तब लमचत चटपा होरमे ख्रिस्ताब्द 1918 एप्रिल की तांग 19 काउब याद्रब अकीब फंगलब थौदोकमा भारत माता की थबाकता थोखिरमे जलियांवाला बाग हारिबा पंजाब की अमृतसर शहर की मनुंगदा लैबा लैकोन अमदने पूर्णिमा नुमितने अहिंसा नीति हौदोकलंबा भगवान बुद्धदेव की मपोक नुमितने नुपी अंगांग न चिंगबा मी लिसिंग लिसिंग लैकोन अदुदा तिनखे हारिबा लैकोल अदो माइकई अहुमदी चेकपन्न कोइसिलमे माइकई अमतंग लंबी चटफम फलमे अदुगुंबा थोकफम लंबी अदुदा थत्तुना जनरल दयान लुचिंगदुना मरा लैत्रब नुपी अंगांग सिंगदा नोंमई कापसिनखे नुपी अंगांग लिसिंग लिसिंग सोखे सीखे लैकोन अदु इखोंग चलमे असुमना हाइनखि मदुदे मिहात अदु सरकार की गुली लोइखिदुना तोखिबने जलियांवाला बाग की मिहात असिदा भारत मचा पुनमकी थवाई सोकनखे
Hainaruba Tanaruba Leitana, Bharat Macha Pumnamak Hokirame, Sahiduda, Amritsarda Jatiya Congress Pamke, Pandit Motilal Nehruna, Sabhapati Asan Loke, Congress Tagi, Committee Amasemlame, Committee Dugi Pamnaiba Singi Manungda, Babuji, Des Bandhu Sitaranjan Yorame. British Naso, Hunter Sahib Namako Oiduna Committee Amasemlame, Madubo, Hunter Committee Hainakangaki. Hunter Committee na chumba lo laga haran mana chumba saduna rai pirame mawong aduda Bharat Basi pumnamak yamna mathwai soknaki lising amaga chamapan taramapan ge November gi tang tara marida Babuji na makokoiduna Khilafat Conference famke sabha aduda asahajok andolon tawba lepnaki Babuji na Shaukat Ali amasung Maulana Azad na chingbaga loinana Khilafat Committee semke Hariba Sevak Samiti Eduso Asahajok te yake Matung Sahida Musalman Pumnamak Rastab Aduda Yaning Bapongdoke Asigumba Asahajok Andalonado Bharat Pumba Sintung Kirame Calcutta Amasung Nagpur gi Congress Abhivasion Daso Asahajok Andalon Adu Samarthan Tauke Satra Satri Ayamba School Thadoklame Bharat Masa Singna Sarkar ga Mari Lainaba Pumnamak Kakhalame Kariye Mukhaigani Musalman Lising Amaga Chanipal So Sarkar Gilan Midagi Maming Kakthadhanke Kristapta Lising Amaga Chamapan Kun Mathoida Babuji Hanagi Piro Ladu Hongdoke Purit Koyet Thadoktuna Ku Mathak Yoba Kudayama Selaga Hinapi Apauba Ma Illaga Lenke Babuji na Mirei Paki Pirol Boycott Tawa Horame Puksel Sauraba Bharat Ki Neta Pumnamakna Mirei Paki Pirol Punamak Mai Thadoklame Bharat Masa Punamak Anaiba Langna Saba Pirol Sizinaba Hoke Kristapta Lising Amaga Chamapan Kunithoida Chauri Chaura Koba Kunda Saugal Laba Kambu Karana Thanagi Mayum Makai Thadoklame Thodok Aduda Babuji na Bharat Masa Singbo Indri Kudum Channaba Amasung Hingsa Sizinadana Pautak Pirame Bharat Masagi Pukning Wakal Punamak Ahimsa Niti da Lupnake Kristapta Lising Amaga Chamapan Kunithoige Mars Kitang Tarada Babuji Sahi Tarukidamak Jail da Sarkarna Thamke Jail da Lairingaida Babuji na My Experiment with Truth Haiba Adu E Kirame Padok Taringaida Babuji Yamna Kanna Na Kirame Sahi Taruk Sudana Sahi Anigi Matungda Jail Dagi Thadok Kirame Kristapta Lising Amaga Chamapan Kun Marigi December Thada Balgaon da Congress ki Sabha Phamke Babuji na Sabhadugi Sabhapati gi asan lauke Matam Maduda Des Bandhu Sitaranjan Das na lusingduna Swaraj Party Lingkalame Babuji na Mukhana Bharat Koirame Bharat ki Mafam Kuding da Chatuna Amasung Laira Anangi Phibam Mayamadu Ubada Babuji Thawai Yamna Soklame Mahakna Swaraj Party da Rajniti gi Andolon Sinaram Laga Kungang da Chatuna Chaukhatnaba Hotnabada Pukning Changlame Mahakna All India Spiners Association Haudoke Kristapta Lising Amaga Chamapan Kun Gamangada Babuji na Harijan Gidamakta Chaukhatnaba Khwaidagi Luna Tawbiba Thabak Paikhatke Mahakna Kha Thangba Bharatta Koirakpada Trivankar Leibaki Bhaikam Koba Khulda Thungke Leibak aduda leiba Harijan Singna Lamjau Sorokta Chatpa Thinglame Trivankar da nate Bharat ki Ayamba Hindu Leipakta Asumna Harijan Singbo Yamna Tukachana Amasung Amangba Sokna Pannaba Yadaba Waina Taurame Harijan Singbo Yamna Thina Tukachana Tauba Du Thingnabada Thawai Yamna Soke Babuji na Yamna Sungakna Thoklame Jagatta Lairiba Jiva Pumnamakte Lamjau Sorokta Chatpa Yaraga Samaj ki Amot Akai Amasung Phattaba Pot Sengdoktuna Kanaba Thabakta Tauriba Harijan Singbu Chatpa Thingba Sidi Onthokpagi Wakhalne Haunadraba Lamchat Ase Bharattagi Koknaba Babuji na Congress Singa Loinana Harijan Singbu Thingleba Lamjau Sorokta Chatuna Thadoknaba Honarame Kaina Thangda Babuji na Angamba Singda Hajaduna Harijan Singna Sorokta Chatpa Yarame
ꯈ꯭ꯔꯤꯁꯇꯥब्ꯗ 1945ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 16ꯇ ꯚꯥꯔꯠꯀꯤ ꯐꯥꯎꯔꯕ ꯗꯦꯁ ꯕꯟꯙꯨ ꯆꯤꯠꯇꯔꯟꯖꯟ ꯗꯥꯁ ꯅꯣꯡꯒꯥꯈꯤ꯫ ꯚꯥꯔꯠꯕꯥꯁꯤ ꯄꯨꯝꯅꯃꯛ ꯑꯋꯥ ꯏꯄꯥꯛꯇ ꯇꯥꯎꯈꯤ꯫ ꯕꯥꯕꯨꯖꯤ ꯗꯦꯁ ꯕꯟꯙꯨ ꯂꯩꯇ꯭ꯔꯦ ꯍꯦꯛ ꯇꯥꯕꯗ ꯀꯜꯀꯇꯥꯗ ꯑꯄꯟꯕ ꯇꯧꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯜꯀꯇꯥꯒꯤ ꯀꯤꯔꯣꯠꯂꯥ ꯘꯥꯠ ꯃꯣꯡꯐꯝ ꯑꯗꯨ ꯐꯥꯎꯕ ꯆꯤꯠꯇꯔꯟꯖꯟꯒꯤ ꯑꯁꯤꯕ ꯃꯁꯥꯒꯤ ꯀꯨ ꯑꯗꯨ ꯕꯥꯕꯨꯖꯤꯅ ꯄꯨꯕ ꯌꯥꯎꯈꯤ꯫ ꯕꯥꯕꯨꯖꯤꯒꯤ ꯃꯤꯂꯨ ꯑꯅꯤꯒꯤ ꯏꯔꯥꯗꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯈꯤ꯫ ꯆꯥꯈꯠꯂꯛꯂꯤꯕ ꯁꯪꯁꯀꯥꯔ ꯑꯗꯨ ꯕꯥꯕꯨꯖꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯑꯋꯥꯕꯅ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯁ ꯕꯟꯙꯨꯕꯨ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯕꯥꯕꯨꯖꯤ ꯃꯁꯥꯃꯛꯅ ꯚꯤꯈ꯭ꯌꯥ ꯅꯤꯗꯨꯅ ꯂꯨꯄꯥ ꯂꯥꯈ 10 ꯈꯛ ꯊꯣꯛꯂꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯗꯦꯁ ꯕꯟꯙꯨꯒꯤ ꯅꯤꯡꯁꯤꯡꯅꯕ ꯑꯣꯏꯅ ꯗꯦꯁ ꯕꯟꯙꯨ ꯁꯦꯕꯥꯗꯥꯟ ꯊꯣꯟꯗꯨꯅ ꯂꯥꯏꯌꯦꯡꯁꯪ ꯑꯃ ꯂꯤꯡꯈꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯥꯏꯌꯦꯡꯁꯪ ꯑꯃ ꯑꯣꯏꯈꯤ꯫ ꯂꯩꯄꯥꯛꯀꯤ ꯋꯥꯠꯇꯨꯅ ꯂꯩꯔꯝꯂꯕ ꯂꯥꯏꯌꯦꯡꯁꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯚꯥꯔꯠ ꯊꯨꯡꯅ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯃꯛ ꯗꯦꯁ ꯕꯟꯙꯨꯒꯤ ꯃꯤꯡꯒ ꯆꯨꯅꯕ ꯑꯃ ꯑꯣꯏꯈꯤ꯫ ꯗꯦꯁ ꯁꯦꯕꯥꯗ ꯕꯥꯕꯨꯖꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯕ꯭ꯔꯠꯇ ꯑꯃ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯈ꯭ꯔꯤꯁꯇꯥब्ꯗ 1919ꯗ ꯈꯖꯅꯥ ꯍꯦꯟꯒꯠꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯒꯨꯖꯔꯥꯠꯀꯤ ꯕꯔꯗꯣꯂꯤ ꯀꯧꯕ ꯈꯨꯟꯗ ꯂꯩꯕ ꯂꯧꯎ ꯁꯤꯡꯎꯕꯁꯤꯡꯅ ꯁꯩꯇ꯭ꯌꯒ꯭ꯔꯍ ꯇꯧꯔꯝꯃꯤ꯫ ꯁꯩꯇ꯭ꯌꯒ꯭ꯔꯍ ꯑꯗꯨꯒꯤ ꯊꯣꯛꯂꯛꯍꯟꯕꯒꯤ ꯃꯔꯨꯗꯤ ꯕꯥꯕꯨꯖꯤꯅꯤ꯫ ꯃꯔꯝꯗꯤ ꯆꯍꯤ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯃꯍꯩ ꯃꯔꯣꯡ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫ ꯃꯍꯩ ꯃꯔꯣꯡ ꯊꯣꯛꯇꯕꯒꯤ ꯌꯥꯝꯅ ꯋꯥꯅꯔꯤꯉꯩꯗ ꯁꯔꯀꯥꯔꯅ ꯈꯖꯅꯥꯁꯨ ꯍꯦꯟꯒꯠꯍꯟꯈꯤ꯫ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯀꯣꯛꯇꯤ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯄꯥꯛ ꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯈꯨꯜꯗ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯈꯤ꯫ ꯑꯗꯨ ꯐꯥꯎꯕ ꯂꯧꯃꯤꯁꯤꯡꯅ ꯕꯥꯕꯨꯖꯤꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡꯁꯥ ꯅꯤꯇꯤꯗ ꯁꯩꯇ꯭ꯌꯒ꯭ꯔꯍ ꯇꯧꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯉꯝꯖꯔꯝꯃꯤ꯫ ꯔꯥꯖ ꯁꯛꯇꯤ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯃꯥꯏꯊꯤꯕ ꯐꯪꯂꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯥब्ꯗ 1918ꯗ ꯚꯥꯔꯠꯀꯤ ꯀꯪꯒ꯭ꯔꯦꯁ ꯂꯥꯍꯣꯔꯗ ꯐꯝꯈꯤ꯫ ꯁꯚꯥ ꯑꯗꯨꯗ ꯄꯨꯔꯅ ꯁ꯭ꯋꯥꯙꯤꯅꯇꯥ ꯇꯥꯟꯕ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯅ ꯗꯥꯕꯤ ꯑꯗꯨꯗ ꯌꯥꯗ꯭ꯔꯕꯗꯤ ꯂꯥꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯄꯨꯝꯅꯃꯛ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯇꯥꯈꯤ꯫ ꯀꯪꯒ꯭ꯔꯦꯁ ꯃꯅꯨꯡꯗ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯂꯥꯟꯗꯨꯒꯤ ꯁꯦꯅꯥꯄꯇꯤꯗꯤ ꯕꯥꯕꯨꯖꯤ ꯃꯁꯥꯃꯛꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯒꯤ ꯚꯥꯔꯠꯀꯤ ꯚꯥꯏꯁꯔꯣꯏꯗꯤ ꯂꯣꯔꯗ ꯑꯔꯋꯤꯟꯅꯤ꯫ ꯕꯥꯕꯨꯖꯤꯅ ꯑꯔꯋꯤꯟꯒꯤ ꯃꯐꯝꯗ ꯁꯔꯇ 11 ꯈꯛ ꯊꯥꯡꯒꯠꯈꯤ꯫ ꯐꯪꯐꯝ ꯊꯣꯛꯄ ꯑꯆꯨꯝꯕ ꯗꯥꯕꯤ 13ꯁꯤ ꯁꯣꯏꯗꯅꯃꯛ ꯑꯔꯋꯤꯟꯅ ꯌꯥꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯕꯥꯕꯨꯖꯤꯅ ꯅꯤꯡꯂꯝꯃꯤ꯫ ꯑꯣꯟꯅ ꯇꯩꯅꯕꯅꯤ꯫ ꯑꯔꯋꯤꯟꯅ ꯗꯥꯕꯤ 13 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯥꯕꯤ ꯑꯃ ꯐꯥꯎꯕ ꯌꯥꯔꯝꯗꯦ꯫ ꯍꯥꯏꯖꯕ ꯗꯥꯕꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯌꯥꯕꯤꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯀꯪꯒ꯭ꯔꯦꯁꯅ ꯑꯥꯏꯟ ꯑꯃꯅ꯭ꯌ ꯑꯟꯗꯣꯂꯟ ꯍꯧꯗꯣꯛꯈꯤ꯫ ꯈ꯭ꯔꯤꯁꯇꯥब्ꯗ 1930ꯗ ꯊꯨꯝꯒꯤ ꯑꯥꯏꯟ ꯏꯟꯗꯅꯕꯒꯤꯗꯃꯛ ꯕꯥꯕꯨꯖꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕ ꯗꯥꯟꯗꯤ ꯃꯥꯏꯀꯩꯗ ꯂꯦꯡꯈꯤ꯫ ꯊꯨꯝ ꯍꯥꯏꯕꯁꯤꯗꯤ ꯃꯤꯆꯝꯗꯒꯤ ꯅꯤꯡꯊꯧꯔꯦꯜ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯁꯥꯒꯔꯗꯒꯤ ꯊꯣꯛꯂꯤꯕ ꯊꯨꯝꯁꯤꯡ ꯑꯁꯤꯁꯨ ꯚꯥꯔꯠꯇꯗꯤ ꯂꯥꯞꯈ꯭ꯔꯕ ꯕꯤꯂꯥꯠ ꯂꯩꯄꯥꯛꯇꯒꯤ ꯄꯨꯔꯛꯇꯨꯅ ꯃꯃꯜ ꯇꯥꯡꯅ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯂꯩꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯕꯥꯕꯨꯖꯤꯅ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯊꯨꯝꯒꯤ ꯑꯥꯏꯟ ꯊꯨꯒꯥꯏꯗꯨꯅ ꯊꯨꯝ ꯁꯨꯡꯕ ꯍꯧꯈꯤ꯫ ꯀꯥꯡꯕꯨ ꯑꯣꯏꯅ ꯁꯩꯇ꯭ꯌꯒ꯭ꯔꯍꯗ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯥꯕꯨꯖꯤꯁꯨ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯥꯁ꯭ꯔꯝꯗ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ꯫ ꯕꯥꯕꯨꯖꯤꯕꯨ ꯈ꯭ꯔꯤꯁꯇꯥब्ꯗ 1918ꯒꯤ 15ꯁꯨꯕ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯐꯥꯗꯨꯅ ꯕꯟꯗꯤ ꯇꯧꯈꯤ꯫ ꯄꯥꯎ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯥꯕꯗ ꯑꯉꯛꯄ ꯐꯪꯈꯤ꯫ ꯑꯃꯦꯔꯤꯀꯥꯗꯒꯤ ꯏꯪꯂꯦꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯦꯛꯗꯣꯅꯥꯜꯗ ꯕꯥꯕꯨꯖꯤ ꯊꯥꯗꯣꯛꯅꯕ ꯆꯦ ꯊꯥꯔꯝꯃꯤ꯫ ꯀꯩꯒꯨꯝꯕꯁꯨꯡ ꯑꯪꯒ꯭ꯔꯦꯖ ꯁꯃꯥꯖꯕꯥꯗꯤꯁꯤꯡꯅ ꯋꯥꯗꯨ ꯅꯥꯀꯣꯡꯗ ꯐꯥꯎꯕ ꯍꯥꯞꯂꯝꯗꯦ꯫ ꯕꯥꯕꯨꯖꯤꯅ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯕꯗꯨ ꯄꯅꯥꯃꯥ ꯕꯟꯗꯔꯒꯤ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯍꯔꯇꯥꯜ ꯇꯧꯔꯝꯃꯤ꯫ ꯚꯥꯔꯠ ꯂꯣꯝꯗꯅ ꯑꯣꯔꯗꯤꯅꯥꯟꯁ ꯃꯊꯪ ꯑꯣꯏꯅ ꯖꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯚꯥꯔꯠ ꯃꯆꯥꯁꯤꯡꯅ ꯑꯣꯔꯗꯤꯅꯥꯟꯁꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯂꯝꯗꯦ꯫ ꯊꯨꯝꯒꯤ ꯑꯥꯏꯟ, ꯎꯃꯪꯒꯤ ꯑꯥꯏꯟ ꯑꯃꯁꯨꯡ ꯔꯥꯖꯗ꯭ꯔꯣꯍ ꯑꯥꯏꯟ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯚꯥꯔꯠ ꯅꯤꯡꯇꯝꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯪꯒ꯭ꯔꯦꯖꯀꯤ ꯅꯝꯊꯕ ꯅꯤꯇꯤ ꯑꯗꯨ ꯃꯥꯏꯊꯤꯔꯛꯂꯦ꯫ ꯏꯪꯂꯦꯟꯗ ꯔꯥꯎꯟ ꯇꯦꯕꯜ ꯀꯟꯐꯔꯦꯟꯁ ꯐꯝꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯕꯥꯕꯨꯖꯤ ꯖꯦꯜꯗ ꯂꯩꯔꯝꯃꯤ꯫ ꯔꯥꯎꯟ ꯇꯦꯕꯜ ꯀꯟꯐꯔꯦꯟꯁ ꯌꯥꯎꯅꯕ ꯀꯪꯒ꯭ꯔꯦꯁꯄꯨ ꯕꯥꯔꯇꯣꯟ ꯇꯧꯔꯛꯂꯝꯃꯤ꯫
Congress na Barton Lokhide, Kristapta Lisinga Chamapan Kuntra Mathoigi, January Tang Kuntarukta, Babuji Jail the Githador Klame. Bharat ki Viceroy Arvinna, Bharat Macha Singa, Kana Chainadana Taishin Navagidamak, Babuji Bubaton Torame. February Gitang Kuntaretta, Makoyani Pungtaruk Chang na Wangang Narame. Mr. Cecil Sahebna, Babuji Bu, Lamboiba, Hakchang Tangkai Pi Setaba Haina Lagnarap Tauna, England Nangangnarame. Kristapta Lisinga Chamapan Kuntra Mathoigi, Mars Kitang Nipanda, Gandhi Irwin Sukti Lorame. Sukti Edubo, Gandhi Irwin Pek Haina Pauke. Sukti Singadudi, Samudra Mapanda Tajaba Mipum Kudingmak, Ning Tamna, Tum Sungduna Chajaba, Amasung Laibe Yon Bayaba. Anisubada, Makal Maka Ayamba Sarkargi, Praja Singi Matakta Tokiwa Hukum Sing Lautokpa. Amasung Congress Naso Round Table Conference te Yauba. Yaubadi, Congress Pamlaga Yaugani. Congress Sabhati Nerame, Sabaduda, Bharat ki Mahut Sinboina, Babuji bu Round Table Conference te Yauruna Lepnaki. Prithivi Pumbada, Congress ki Thabak Inkhang Punamak Kanganaba, Amasung Taknaba Lepnarame. Babujina, Sarojini Naidu, Amasung Neta Karagaloinana, Round Table Conference Yaunaba, England Chatki. Lambida, Achawa Sahargi, Apawa Mina, Babuji Oglame, Amasung Wari Watai Sanarame. Egypt ki Premier Nahas Pasa, Roman Bolan, Amasung BD Ek Ederson Singba, Mahaka Unerame. Kristapta Lisinga Chamapan Kuntra Mathoigi, September Tang Tarani Thoida, Babuji, London da Tunglame. Achawa Ningtiraba Dalan da Mahak Leramde, Miss Muriel Lesterna, Mahaki Mayum da Leibinaba, Babuji Unaki. Babujina, Miss Lester Galoina na Mahaki Mayum da Tungke. Miss Lester Haivisi, Huxil Chow Binupi Mani. Mahakna, Kingsley Hall Kova, Mitin Pamamaling Kalame. Ingrava Englanda, Babujina, Ku Matak Yoba, Apoba Paizo Mamaga, Inafia Magana, Aying Badu Kanglame. Karigumba Furit, Tupi Amata Sizina de, Moza Yaudaba, Chumnagia Chamba, Sandala Matang Tonglame. Namit Kudingi, Ayuk Angan Bada Hogatuna, Kong na Querame. Lamadugi, Angang Macha, Nupa Masa Sing, Amasung Nupi Masa Sing, the Chatmin Aduna, Wari Watai Shaduna, Ayuk the Satoklame. Ning Taurel Manga Subazaz, Amasung Maharani Mary Anina, Babujibo, Buckingham Konung the Barton Torame. Ake Amoda, Ning Tizaraba Zagat, the Poweraba, Sahebki Konungda, Ning Taurel Amasung Maharani Ani Unabada, Mahusagi Pizetagi, Kariyamato Hundoklamde. Babujina, Bharat ki Mahut Sinboina, Ning Tau Konungda, Lamboiba Magumna, Hakchang Tankai, Piyamata Yaudana Chatpada, Pukning the Chingnaba Masung Hangoiba Pokide. Round Table Pambada, Babuji Nangambi Kibawa Sing Aduna, Bharat ki Matam Kuinagida Makta, Mamalyam Lavalan Ngaktani Haibada, Kariyamata Chingnapam Leroy. Bharatale Horiba Neta Singi Pukning da, Apen Bama Hoiki. Adabo, Round Table Pambagi Kanaba Matta, Bharat na Pangkide, Bharat Kidamak Kanaba Punamak, Churchin Saheb ki Supnam Saktina. Mawang Amatta Sahan Kide. Gandhi Arwin Gichukti Sakta Punamak Parliament na Thugay ki. Babuji na Bharata Halaklaga, Viceroy ga Unanaba Hairame. Taygo Masung Unasi Haiba, General na Yaramde. Todok Tudagi, Congress na Amukhan na Lan na Hunaba Taurang Torame. Lalong Gitabak Punamak, Babuji na Makok Oiduna Sinki. Kristapta Lisinga Chamapan Kuntrani Thoida, McDonald'i, Anobo Wayal Pathapama, Bharata Silaklame. Asigumba Wayal Pathapna, Ingres na Bharat Maselda, Misang Mikai Naiba Horame. Aton Bazati Makai, Nagpak Tahan Ki. Hindu Muslim, Tongan Tana Balami Susem Ki. Muslim Singda, Achawa Pam Sing Pisin Ki. Babuna, Makogi Pataba Launam Sing Adu, Manung Kangna, Haibadi, Sitna Kanglame. Mahakna, McDonald'i Sigumba, Kanglup Maselgi Michang Mikai Naiba, Amasung Aton Bazati, Naitom Tahan Bagi Damakta,
ꯆꯔꯥ ꯍꯦꯟꯈꯤ꯫ ꯚꯥꯔꯠ ꯊꯨꯡꯅ ꯑꯟꯗꯣꯂꯣꯟ ꯇꯧꯈꯤꯕꯅ ꯑꯁꯤꯒꯨꯝꯕ ꯋꯥꯌꯦꯜ ꯄꯊꯥꯞ ꯑꯅꯧꯕꯗꯨ ꯃꯄꯥꯡꯒꯜ ꯇꯦꯛꯈꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1892ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯕꯥꯕꯨꯖꯤ ꯆꯔꯥ ꯍꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ 4ꯅꯤ ꯆꯔꯥ ꯍꯦꯜꯂꯒ ꯇꯥꯡ 24ꯗ ꯗꯥꯕꯤ ꯇꯧꯔꯤꯕ ꯁꯔꯠ ꯑꯗꯨ ꯐꯪꯂꯗꯨꯅ ꯆꯔꯥ ꯍꯦꯟꯕ ꯇꯣꯛꯂꯝꯃꯤ꯫ ꯁꯣꯛꯅ ꯄꯟꯅꯕ ꯌꯥꯗꯕ ꯚꯥꯔꯠ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯆꯨꯛꯇꯤꯕꯨ ꯌꯥꯔꯕꯦꯗꯥ ꯄꯦꯛ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯕꯥꯕꯨꯖꯤꯒꯤ ꯅꯥꯛꯇ ꯕꯤꯁ꯭ꯋꯀꯕꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯊꯥꯀꯨꯔ ꯂꯩꯔꯝꯃꯤ꯫ ꯕꯥꯕꯨꯖꯤꯅ ꯆꯔꯥ ꯍꯦꯟꯕ ꯇꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯤꯁ꯭ꯋꯀꯕꯤꯅ ꯖꯅ ꯒꯅ ꯃꯅ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨ ꯁꯛꯄꯤꯈꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯚꯥꯔꯠꯀꯤ ꯂꯥꯏꯕꯛ! ꯃꯇꯝ ꯑꯗꯨꯗ ꯚꯥꯔꯠꯀꯤ ꯁꯃꯥꯖ ꯃꯅꯨꯡꯗ ꯑꯃꯥꯡꯕ ꯑꯁꯦꯡꯕ ꯍꯥꯏꯕ ꯖꯥꯇꯤ ꯃꯁꯦꯟ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯂꯪꯖꯤꯟ ꯑꯣꯏꯕ ꯑꯃ ꯚꯥꯔꯠ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯖꯥꯇꯤ ꯋꯥꯏ ꯁꯤꯠꯄ, ꯑꯃꯣꯠꯄ ꯁꯦꯡꯕ, ꯈꯣꯡꯎꯞ ꯇꯨꯕ ꯑꯃꯁꯨꯡ ꯁꯝ ꯀꯛꯄꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯍꯤꯟꯗꯨ ꯂꯥꯏꯁꯪꯁꯤꯡꯗ ꯆꯪꯍꯜꯂꯝꯗꯦ꯫ ꯁꯃꯥꯖꯀꯤ ꯊꯧ ꯄꯨꯔꯤꯕ ꯖꯥꯇꯤ ꯑꯇꯣꯟꯕꯁꯤꯡꯕꯨ ꯑꯊꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤ ꯕꯥꯕꯨꯖꯤ ꯊꯋꯥꯏ ꯌꯥꯝꯅ ꯁꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯚꯥꯔꯠꯇ ꯄꯣꯛꯄ ꯑꯇꯣꯟꯕ ꯖꯥꯇꯤꯁꯤꯡꯕꯨ ꯍꯤꯟꯗꯨ ꯃꯟꯗꯤꯔꯗ ꯆꯪꯍꯟꯅꯕꯒꯤꯗꯃꯛ ꯕꯥꯄꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯈꯤ꯫ ꯃꯂꯕꯥꯔꯒꯤ ꯀꯂꯤꯀꯠ ꯒꯨꯔꯨꯚꯥꯌꯨ ꯃꯟꯗꯤꯔꯗ ꯍꯔꯤꯖꯟꯁꯤꯡꯕꯨ ꯆꯪꯍꯟꯗꯕꯒꯤꯗꯃꯛ ꯕꯥꯕꯨꯖꯤꯅ ꯆꯔꯥ ꯍꯦꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯧꯔꯛꯇꯨꯅ ꯑꯃꯁꯨꯡ ꯌꯥꯅꯗꯨꯅ ꯒꯨꯔꯨꯚꯥꯌꯨꯒꯤ ꯃꯟꯗꯤꯔ ꯊꯣꯡ ꯍꯥꯡꯂꯝꯃꯤ꯫ ꯑꯇꯣꯟꯕ ꯖꯥꯠ ꯄꯨꯝꯅꯃꯛ ꯕꯥꯕꯨꯖꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯟꯗꯤꯔꯗ ꯆꯪꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯖꯈꯤ꯫ ꯕꯥꯕꯨꯖꯤ ꯆꯍꯤ 65 ꯆꯪꯉꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯚꯥꯔꯠꯀꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯁꯣꯛꯅ ꯄꯟꯅꯕ ꯌꯥꯗꯕꯒꯤ ꯂꯥꯏꯊꯨꯡ ꯀꯣꯛꯅꯕ ꯑꯃꯅ ꯚꯥꯔꯠꯀꯤ ꯇꯝꯊꯤꯔꯕ ꯐꯤꯚꯝ, ꯈꯨꯡꯒꯪꯁꯤꯡ ꯆꯥꯎꯈꯠꯅꯕ ꯑꯃꯁꯨꯡ ꯑꯄꯪꯕ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯕꯨ ꯈꯨꯠ ꯁꯥꯒꯤ ꯊꯕꯛꯇ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯅ ꯕꯥꯕꯨꯖꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯔꯝꯅꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1893ꯗ ꯕꯣꯝꯕꯦꯗ ꯀꯪꯒ꯭ꯔꯦꯁ ꯆꯍꯤꯒꯤ ꯁꯚꯥ ꯐꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗꯒꯤ ꯀꯪꯒ꯭ꯔꯦꯁ ꯋꯥꯀꯤꯡ ꯀꯃꯤꯇꯤꯒ ꯕꯥꯕꯨꯖꯤꯒ ꯄꯨꯛꯆꯦꯜ ꯇꯤꯟꯅꯗꯔꯦ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯕꯥꯕꯨꯖꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯊꯕꯛꯇꯒꯤ ꯈꯔ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯐꯝꯗꯒꯤ ꯁꯤꯀꯤ ꯑꯃꯒꯤ ꯁꯔꯨꯛ ꯊꯥꯗꯣꯛꯂꯕꯁꯨ ꯕꯥꯕꯨꯖꯤ ꯄꯨꯛꯅꯤꯡꯗ ꯀꯪꯒ꯭ꯔꯦꯁꯄꯨ ꯈꯨꯕꯩ ꯑꯃ ꯐꯥꯎꯕꯗꯤ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ, ꯊꯕꯛ ꯈꯨꯗꯤꯡꯗ ꯕꯥꯕꯨꯖꯤꯒ ꯋꯥ ꯂꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯪꯒ꯭ꯔꯦꯁꯁꯤ ꯄꯨꯝꯅꯃꯛꯅ ꯕꯥꯕꯨꯖꯤꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1893ꯒꯤ ꯃꯃꯥꯡꯗꯗꯤ ꯚꯥꯔꯠꯀꯤ ꯀꯪꯒ꯭ꯔꯦꯁ ꯆꯍꯤꯒꯤ ꯃꯤꯐꯝ ꯐꯝꯕꯁꯤ ꯑꯆꯧꯕ ꯁꯍꯔꯗ ꯉꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯈ꯭ꯔꯤꯁꯇꯥꯕꯇ 1893ꯗꯗꯤ ꯈꯨꯡꯒꯪꯗ ꯐꯝꯕ ꯇꯥꯈꯤ꯫ ꯐꯩꯖꯗꯨꯔ ꯈꯨꯟꯗ ꯀꯪꯒ꯭ꯔꯦꯁ ꯐꯝꯂꯝꯃꯤ꯫ ꯚꯥꯔꯠꯀꯤ ꯈꯨꯡꯒꯪꯁꯤꯡꯒ ꯀꯪꯒ꯭ꯔꯦꯁꯀ ꯃꯔꯤ ꯂꯩꯅꯅꯕ ꯁꯤꯟꯈꯤꯕ ꯃꯔꯝꯅꯤ꯫ ꯐꯝꯈꯤꯕ ꯁꯚꯥꯗꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯈꯤ꯫ ꯈꯨꯡꯒꯪ ꯆꯥꯎꯈꯠꯍꯟꯅꯕ ꯑꯌꯥꯝꯕ ꯍꯤꯔꯝꯁꯨ ꯅꯩꯅꯈꯤ꯫ ꯕꯥꯕꯨꯖꯤꯅ ꯐꯩꯖꯕꯨꯔꯒꯤ ꯀꯪꯒ꯭ꯔꯦꯁ ꯐꯝꯕꯗ ꯚꯥꯔꯠꯀꯤ ꯇꯔꯦꯡ ꯌꯦꯛꯄ ꯐꯤꯔꯥꯜꯕꯨ ꯈꯨꯔꯨꯝꯕ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1897ꯗ ꯕꯥꯕꯨꯖꯤꯅ ꯚꯥꯔꯠ ꯄꯨꯝꯕ ꯑꯍꯤꯝꯁꯥ ꯙꯔꯃ ꯁꯟꯗꯣꯛꯅꯕ ꯚꯥꯔꯠꯀꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯆꯤꯗꯥꯏꯗ ꯂꯦꯡꯂꯝꯃꯤ꯫ ꯅꯣꯡꯆꯨꯞ ꯊꯪꯕ ꯚꯥꯔꯠꯀꯤ ꯆꯤꯗꯥꯏꯁꯤ ꯄꯊꯥꯟ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯂꯩꯐꯝꯅꯤ꯫ ꯄꯊꯥꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯈꯥꯟ ꯑꯕꯗꯨꯜ ꯒꯐꯔ ꯈꯥꯟꯒ ꯕꯥꯕꯨꯖꯤꯒ ꯎꯅꯈꯤ꯫ ꯅꯤꯄꯥꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕ, ꯃꯍꯩ ꯍꯩꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯕꯥꯕꯨꯖꯤꯒꯤ ꯑꯍꯤꯝꯁꯥ ꯅꯤꯇꯤꯕꯨ ꯅꯤꯡꯊꯤꯅ ꯌꯣꯛꯈꯠꯄ ꯄꯥꯝꯕ ꯅꯤꯄꯥꯅꯤ꯫ ꯃꯥꯕꯨ ꯈ꯭ꯋꯥꯏꯅ ꯐ꯭ꯔꯟꯇꯤꯌꯔ ꯒꯥꯟꯙꯤ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯒꯥꯟꯙꯤ ꯑꯅꯤ ꯇꯤꯟꯅꯗꯨꯅ ꯄꯊꯥꯟꯒꯤ ꯈꯨꯜꯁꯤꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯍꯤꯝꯁꯥ ꯅꯤꯇꯤ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯁꯑꯣꯡ ꯎꯠꯂꯛꯂꯦ꯫ ꯑꯇꯤꯌꯥ ꯄꯨꯝꯕ ꯂꯥꯟꯒꯤ ꯃꯃꯤꯅ ꯁꯟꯗꯣꯔꯛꯂꯝꯃꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯚꯥꯔꯠ ꯃꯆꯥꯁꯤꯡꯕꯨ ꯂꯥꯟ ꯌꯥꯎꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯕꯥꯕꯨꯖꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯍꯤꯡꯁꯥꯒ ꯍꯤꯡꯁꯥꯒ ꯇꯤꯟꯅꯕ ꯕꯥꯕꯨꯖꯤꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯀꯪꯒ꯭ꯔꯦꯁꯁꯨ ꯕꯥꯕꯨꯖꯤꯒꯤ ꯃꯣꯠ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯁꯩꯇꯒ꯭ꯔꯍꯤ ꯀꯥꯡꯕꯨꯅ ꯈꯨꯜ ꯈꯨꯗꯤꯡꯗ ꯁꯦꯜ ꯄꯥꯡꯕ ꯑꯃꯗꯤ ꯃꯤꯅ ꯂꯥꯟꯒꯤ ꯇꯦꯡꯕꯥꯡ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯑꯆꯥꯔꯌ ꯕꯤꯅꯣꯕꯥ ꯚꯥꯕꯦ ꯑꯃꯁꯨꯡ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯁꯩꯇꯒ꯭ꯔꯍꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯕꯤꯅꯣꯕꯥ ꯚꯥꯕꯦꯅ ꯈꯨꯜꯗ ꯈꯣꯡꯅ ꯆꯠꯇꯨꯅ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯒꯤ ꯂꯝ ꯅꯤꯔꯒ ꯂꯥꯏꯔꯕ ꯂꯝ ꯂꯩꯖꯗꯕ ꯂꯧꯃꯤꯗ ꯂꯝ ꯌꯦꯜꯂꯤ꯫
asumna matam khara hokre matungda Bharat kidamak warep nanabagidamak ningthauren gi pau puboina Sir Stafford Cripps Bharat thunglame madubo Cripps mission haina khangnaki mahakna purakpa paudo Congress na yaramde maramduna Cripps ki thabak mahi yandana England da hankirami Christap talising amaga chamapan ni funi thoigi August ki tang nipanda August andalon horami British na Bharat thadokuna chatkro haiba khonjel da Bharat pumbanin ke hariba andalona sigilu chingba babuji na oike British sarkar na babuji bu bandi thamke maga loinana Bharat ki neta sing jail da phajinduna thamke mama ningba Bharat macha pumnamakna thodok kasida khonjel thokna karenge ya marenge haina mafam khuding da lauke asumna Bharat yamna langlingai awaba magi mathakta awaba mathoklame Christap talising amaga chamapan nifu humdoi nifu mari gi manungda akiba phangna Bharat ta chak tanglame sarkar amasung sendong yamna pamba kangbu singna lautuna duna Bharat asi chak tanghan khebane chanaba pot chai da tangbata natana pot chai pumnamak loina tanglame sarkarna labukta thoksaba mahi marong sing ado ayamba leisinduna sarkar gi godown da thamjinki sendong yamna pamba lairabagi I chuppa hingsaba singna magi kaida yamna leisinduna paisinarame kudong chaba phangduna mamal tangna yonduna lairaba praja singi I chupki mafam khudingda chaningai thakningai leitaduna chadabana kangbu sekhe lambida tanagumba mana aremba lukhak kharadang hundorakpada lukhak tumunabada makok kainakhe mayum makai thadokna duna sahar da laktuna ina khunba kayagi konthong da sikhe chaningai leitaduna sikhiba Bharat masa kayano haibado singthabara yamna wana thokki lising amaga chamapan nifu marigi me thagi tarik tarukta babuji jail dagi thadoklame nungai khidraba matam masida babuji gi punsi gi loinabi kasturbai amasung nungsijakraba mahakki secretary Mahadeva Desai ani asi lairei paktan ki kaisum sangdagi thorakpada leipaki akiba sakphamda ubada babuji thawai puba ngamkhide mahakna leipaki wariba si koktriba makhai chara hengani haina lepki Kanglup masel punsinnabagi damakta Muslim League ki athoiba neta Muhammad Ali Jinaga wari watai tongnakhi chayol ahum khanakhi Jinana Musalman gi atopa laibak kama semning badu phajana utkhi League ki pukningda Sindha Bengal Punjab makhoi gi laipak oigani haibasi chap yungna thajarami Christap talising amaga chamapan nifu mangada Lord Wavell na Bharat ki Governor General oirame mahakna Congress ki lusingba singbo jail dagi thadoklame mahakna Simla da babuji Congress ki lusingba sing amasung Muslim League ki neta singbo baton torame tinakhiba sabhadu da ngangna khiba wa pumnamak mawong amatta ningthina thokhide matam masida England da general election torame Labour Party na mai paktuna Mr. Attlee na Prime Minister oirakhi Bharat ki phibam se hongnaba Mr. Attlee ki party na Bharat ta mantri singi mission nama Christap talising amaga chamapan nifu taruk ki February tang 18 da Delhi da laklame mantri singi mission na babuji bu Delhi da lakpinaba baton torame babuji Delhi da laktuna Balmiki colony da leirame mafam maduda leiduna babuji na hangat handa chatuna mantri ki mission sabha da yaurame Bharat ki Hindu Muslim punsinnaba honabada mahi kaya yanba ngamkhide magi kanglup kanna semnakhi mission ado Bharat ta tha humlom leiramkhi Lord Wavell gi mahutta Lord Mountbatten na Bharat ki Governor General oikhe Bharat ki luchingba Mahatma Gandhi Jawaharlal Muhammad China na chingba kauduna tathok tasin tawnakhi Congress amasung Muslim League anidagi angamba laukhatuna marak ki sarkar ama semnaba lepnakhi Muslim League adugumba government aduba boycott torame Congress ki angamba taretna mantri sabha da semlame sabha du gi makok Pandit Nehru na oikhi
ꯈ꯭ꯔꯤꯁꯇꯥꯕꯇ 1994ꯀꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯍꯧꯕꯗꯒꯤ ꯚꯥꯔꯠꯀꯤ ꯂꯩꯄꯥꯛ ꯉꯥꯛꯅꯕ ꯃꯟꯇ꯭ꯔꯤ 8 ꯇꯨꯅ ꯚꯥꯔ ꯂꯧꯈꯤ꯫ ꯃꯨꯁꯂꯤꯝ ꯂꯤꯒꯀꯤ ꯀꯥꯡꯕꯨ ꯃꯈꯩꯅ ꯏꯔꯥꯡ ꯍꯧꯅꯕ ꯃꯩꯔꯤ ꯆꯨꯈꯠꯂꯛꯂꯦ, ꯚꯥꯔꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯥꯜꯂꯛꯂꯝꯃꯤ꯫ ꯑꯣꯒꯁꯠꯀꯤ ꯇꯥꯡ 13ꯇ ꯂꯤꯒꯀꯤ ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯜꯀꯇꯥꯗ ꯌꯩꯅ ꯁꯨꯅꯕ ꯑꯃꯁꯨꯡ ꯍꯥꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯂꯤꯁꯤꯡ ꯊꯥꯡꯅ ꯌꯥꯅꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯅꯗꯨꯅ ꯊꯋꯥꯏ ꯊꯥꯅꯈꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯅꯔꯝꯃꯤ꯫ ꯒꯨꯟꯗꯥ ꯀꯥꯡꯕꯨ ꯂꯥꯛꯅꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯅꯗꯨꯅ ꯂꯨꯠ ꯄꯥꯠ ꯇꯧꯅꯔꯝꯃꯤ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ? ꯑꯁꯣꯟꯅꯅ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯀꯜꯀꯇꯥꯗ ꯇꯝꯊꯤꯔꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯠꯊꯈꯤ꯫ ꯕꯥꯕꯨꯖꯤ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯜꯀꯇꯥꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯃꯁꯨꯡ ꯖꯋꯥꯍꯔꯂꯥꯜꯅ ꯕꯥꯕꯨꯖꯤ ꯂꯦꯡꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯗꯦꯜꯂꯤꯒꯤ ꯊꯕꯛꯁꯨ ꯄꯨꯝꯂꯣꯏ ꯂꯣꯏꯔꯝꯗ꯭ꯔꯤ꯫ ꯕꯥꯕꯨꯖꯤ ꯕꯦꯡꯒꯣꯜꯒꯤ ꯑꯋꯥ ꯑꯅꯥ ꯁꯣꯛꯂꯤꯕ ꯁꯤꯈ꯭ꯔꯕ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯠꯂꯨꯗꯒꯤ ꯏꯔꯥ ꯁꯤꯟꯊꯔꯝꯃꯤ꯫ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯀꯣꯛꯁꯤꯡꯅ ꯚꯥꯔꯠꯀꯤ ꯂꯩꯉꯥꯛꯄꯒꯤ ꯊꯕꯛ ꯄꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯕꯥꯕꯨꯖꯤꯒꯤ ꯈꯨꯌꯥꯒꯤ ꯎꯐꯨꯜ ꯂꯧꯗꯨꯅ ꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯟ ꯌꯥꯝꯂꯕ ꯑꯥꯔꯁꯤꯕꯥꯗ ꯐꯪꯖꯔꯝꯃꯤ꯫ ꯀꯜꯀꯇꯥꯒꯤ ꯃꯤꯍꯥꯠ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯂꯦꯞꯈꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯅ ꯈꯣꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯀꯥꯡꯂꯨꯞ ꯑꯃꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯂꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯤ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯌꯥ ꯈꯥꯂꯤꯗ ꯑꯃꯨꯛ ꯇꯝꯊꯤꯅ ꯃꯤ ꯍꯥꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1994ꯀꯤ ꯑꯣꯒꯁꯠꯀꯤ ꯇꯥꯡ 10ꯗ ꯃꯤ 10,000 ꯂꯣꯝꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯇꯦꯡꯅ ꯕꯔꯒ ꯃꯥꯏꯜ 200 ꯔꯣꯝ ꯁꯟꯗꯣꯛꯇꯨꯅ ꯇꯛꯈꯥꯏꯅꯈꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯁꯤꯡꯁꯨ ꯃꯅꯨꯡꯗꯨꯗ ꯇꯦꯡꯕꯥꯡꯈꯤ꯫ ꯃꯤꯍꯥꯠ ꯃꯤꯄꯨꯟꯁꯤꯡꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯤꯡꯊꯤꯅ ꯄꯩꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯃꯆꯤꯟ ꯆꯠꯄ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯥꯡꯂꯨꯞꯄꯨ ꯁꯥꯎꯍꯟꯅꯕ ꯉꯥꯡꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯀꯤꯕ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯔꯝ ꯄꯤꯔꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯍꯥꯠꯅꯕꯇ ꯅꯠꯇꯅ ꯃꯌꯨꯝ ꯃꯀꯩ ꯊꯨꯗꯦꯛꯅꯈꯤ, ꯃꯩ ꯊꯥꯗꯣꯛꯅꯈꯤ꯫ ꯃꯨꯁꯜꯃꯥꯟ ꯃꯔꯛꯇ ꯂꯩꯕ ꯃꯁꯤꯡ ꯌꯥꯝꯗꯕ ꯕꯦꯡꯒꯣꯂꯤ ꯍꯤꯟꯗꯨ ꯀꯌꯥ ꯁꯥ ꯉꯥꯗ ꯆꯠꯄ ꯂꯝꯆꯠꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯌꯥꯝꯗꯕ ꯀꯥꯡꯂꯨꯞꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤ꯫ ꯀꯌꯥꯅ ꯂꯝꯕꯤꯒꯤ ꯆꯛꯅꯤꯕ ꯑꯣꯏꯅꯈꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯅꯝꯗꯨꯅ ꯑꯇꯣꯞꯄ ꯙꯔꯃꯗ ꯆꯤꯡꯁꯤꯟꯅꯔꯝꯃꯤ꯫ ꯕꯥꯕꯨꯖꯤ ꯗꯤꯜꯂꯤꯗ ꯏꯪꯊꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯕꯦꯡꯒꯣꯜ ꯂꯩꯄꯥꯛꯇ ꯃꯔꯥꯜ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯂꯤꯁꯤꯡꯅ ꯑꯋꯥꯕ ꯇꯥꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯥꯕꯨꯖꯤ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯗꯤꯜꯂꯤ ꯊꯥꯗꯣꯛꯇꯨꯅ ꯅꯌꯥ ꯈꯥꯂꯤ ꯇꯝꯅ ꯂꯦꯡꯈꯤ꯫ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19ꯗ ꯕꯥꯕꯨꯖꯤ ꯀꯜꯀꯇꯥꯗ ꯊꯨꯡꯂꯝꯃꯤ꯫ ꯁꯣꯠꯄꯨꯔ ꯑꯥꯁ꯭ꯔꯝꯗ ꯆꯌꯣꯜ ꯑꯃ ꯂꯩꯔꯒ ꯁꯇꯤꯁ ꯆꯟꯗ꯭ꯔ ꯗꯥꯁ ꯒꯨꯞꯇ, ꯍꯦꯃꯗ꯭ꯔꯚꯥ ꯗꯥꯁ ꯒꯨꯞꯇ ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯅꯌꯥ ꯄꯥꯂꯤꯗ ꯂꯦꯡꯂꯝꯃꯤ꯫ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 8ꯇ ꯕꯥꯕꯨꯖꯤ ꯆꯧꯃꯨꯍꯥꯅꯤꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯕꯥꯕꯨꯖꯤ ꯊꯕꯛ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯕꯥꯕꯨꯖꯤꯅ ꯈꯨꯠꯇ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯈꯣꯡꯅ ꯅꯌꯥ ꯈꯥꯂꯤ ꯖꯤꯂꯥ ꯄꯨꯝꯅꯃꯛ ꯂꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤꯕꯨ ꯃꯇꯤꯛ ꯆꯥꯅ ꯃꯔꯥꯜ ꯄꯤꯅꯕꯒꯤꯗꯃꯛ ꯕꯥꯕꯨꯖꯤ ꯂꯦꯡꯕ ꯅꯠꯂꯝꯗꯦ꯫ ꯐꯠꯇꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯈꯨꯝꯅꯕ ꯕꯥꯕꯨꯖꯤꯒꯤ ꯋꯥꯈꯜꯗ ꯆꯠꯂꯝꯗꯦ ꯑꯃꯁꯨꯡ ꯊꯅꯝꯗꯦ꯫ ꯑꯁꯣꯟꯅꯅ ꯑꯋꯥ ꯑꯅꯥ ꯃꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯅ ꯕꯥꯕꯨꯖꯤꯒꯤ ꯑꯊꯣꯏꯕ ꯙꯔꯃꯅꯤ꯫ ꯗꯥꯛꯇꯔ ꯁꯨꯁꯤꯂꯥ ꯅꯥꯌꯔ ꯕꯥꯕꯨꯖꯤꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯗꯥꯛꯇꯔ ꯑꯁꯤꯅ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯅꯥꯕ ꯃꯆꯥꯁꯤꯡ ꯃꯃꯜ ꯂꯧꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯥꯡꯂꯨꯞ ꯈꯟꯅ ꯆꯩꯅꯕ ꯑꯃꯁꯨꯡ ꯍꯥꯠꯅꯕꯁꯤ ꯚꯥꯔꯠ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯅꯤ ꯍꯥꯏꯕꯁꯤ ꯈꯨꯜ ꯈꯨꯗꯤꯡꯗ ꯕꯥꯕꯨꯖꯤꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯅꯌꯥ ꯈꯥꯂꯤꯗ ꯂꯩꯔꯤꯉꯩꯗ ꯕꯥꯕꯨꯖꯤꯅ ꯈꯨꯊꯥꯡ ꯌꯩꯗꯨꯅ ꯈꯣꯡꯅ ꯆꯠꯇꯨꯅ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯍꯅꯨꯕ ꯍꯅꯨꯕꯤ, ꯅꯨꯄꯤ ꯅꯍꯥ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯋꯥꯕ ꯀꯌꯥ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯃꯤꯟꯅꯗꯨꯅ ꯑꯋꯥꯕ ꯀꯣꯛꯅꯕ ꯕꯥꯕꯨꯖꯤꯅ ꯍꯣꯠꯅꯕꯤꯔꯝꯃꯤ꯫ ꯅꯌꯥ ꯈꯥꯂꯤꯒꯤ ꯃꯤ ꯍꯥꯠꯅꯕ ꯂꯣꯏꯔꯕꯗ ꯕꯤꯍꯥꯔꯗ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯃꯁꯛ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯄꯥꯎꯁꯤ ꯍꯦꯛ ꯇꯥꯕꯗ ꯕꯥꯕꯨꯖꯤ ꯑꯄꯟꯕ ꯇꯧꯗꯅ ꯕꯤꯍꯥꯔꯗ ꯂꯦꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1948ꯀꯤ ꯃꯥꯔꯆꯀꯤ ꯇꯥꯡ 2ꯗ ꯕꯥꯕꯨꯖꯤ ꯅꯌꯥ ꯈꯥꯂꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯒꯐꯔ ꯈꯥꯟ ꯐ꯭ꯔꯣꯟꯇꯤꯌꯔ ꯒꯥꯟꯙꯤꯁꯨ ꯕꯤꯍꯥꯔ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯒꯥꯟꯙꯤ ꯑꯅꯤꯅ ꯕꯤꯍꯥꯔꯒꯤ ꯈꯨꯟ ꯈꯨꯗꯤꯡꯗ ꯂꯦꯡꯗꯨꯅ
ꯑꯁꯣꯛꯄ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯕꯤꯍꯥꯔꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯥꯕꯨꯖꯤ ꯗꯤꯜꯂꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯜꯀꯇꯥꯗ ꯃꯤ ꯍꯥꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯕꯥꯕꯨꯖꯤ ꯊꯨꯅ ꯌꯥꯡꯅ ꯀꯜꯀꯇꯥ ꯇꯝꯅ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯀꯜꯀꯇꯥꯗ ꯍꯥꯠꯅꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯃꯃꯤꯠꯅ ꯎꯔꯗꯨꯅ ꯕꯥꯕꯨꯖꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅ ꯋꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯠꯅꯕ ꯃꯐꯝꯗꯤ ꯀꯜꯀꯇꯥꯒꯤ ꯚꯦꯂꯦꯘꯥꯠꯇꯅꯤ꯫ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯁꯨꯔꯥꯕꯥꯗꯤꯒ ꯂꯣꯏꯅꯅ ꯕꯦꯂꯥꯘꯥꯠꯇ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅ ꯁꯨꯅꯔꯤꯕ ꯃꯈꯩ ꯆꯔꯥ ꯍꯦꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯕꯥꯕꯨꯖꯤ ꯆꯔꯥ ꯍꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯆꯔꯥ ꯍꯦꯟꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯃꯤ ꯍꯥꯠꯄ ꯒꯨꯟꯗꯥꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯅꯨꯡꯁꯤꯕ ꯄꯣꯛꯅꯈꯤ꯫ ꯑꯈꯥꯝꯕ ꯌꯥꯎꯗꯅ ꯃꯤ ꯍꯥꯠꯄ ꯀꯥꯡꯕꯨꯁꯤꯡꯁꯨ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯊꯥꯗꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯣꯟꯅ ꯊꯨꯞꯅ ꯊꯝꯅꯔꯝꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯕꯥꯕꯨꯖꯤꯒꯤ ꯈꯨꯌꯥꯗ ꯀꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯂꯥꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯅꯔꯝꯃꯤ꯫ ꯀꯜꯀꯇꯥꯗ ꯃꯤ ꯍꯥꯠꯅꯕ ꯇꯣꯛꯂꯗꯨꯅ ꯏꯪꯂꯕꯗꯨꯗ ꯕꯥꯕꯨꯖꯤ ꯈ꯭ꯔꯤꯁꯇꯥꯕꯇ 1948ꯀꯤ ꯑꯥꯒꯁꯠ ꯇꯥꯡ 14ꯗ ꯆꯔꯥ ꯍꯦꯟꯕ ꯇꯣꯛꯂꯝꯃꯤ꯫ ꯍꯤꯟꯗꯨ ꯃꯨꯁꯜꯃꯥꯟꯁꯤꯡꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯂꯣꯏꯅꯗꯨꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯧꯒꯨꯝ ꯂꯨꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯥꯕꯇ 1948ꯀꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15ꯗ ꯑꯪꯒ꯭ꯔꯦꯖ ꯁꯔꯀꯥꯔꯅ ꯚꯥꯔꯠꯄꯨ ꯅꯤꯡꯇꯝꯕ ꯄꯤꯔꯝꯃꯤ꯫ ꯚꯥꯔꯠ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ: ꯍꯤꯟꯗꯨꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ꯫ ꯑꯉꯛꯄꯅꯤ ꯚꯥꯔꯠꯀꯤ ꯀꯨꯝꯍꯩ꯫ ꯕꯦꯡꯒꯣꯜ, ꯕꯤꯍꯥꯔ ꯏꯪꯂꯕꯒꯤ ꯃꯇꯨꯡꯗ ꯄꯟꯖꯥꯕꯇ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯑꯀꯤꯕ ꯐꯪꯅ ꯍꯥꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯟꯖꯥꯕꯇꯒꯤ ꯍꯥꯠꯅꯔꯛꯄꯅ ꯗꯤꯜꯂꯤ ꯐꯥꯎꯕ ꯁꯟꯗꯣꯔꯛꯂꯝꯃꯤ꯫ ꯄꯟꯖꯥꯕꯇ ꯕꯥꯕꯨꯖꯤ ꯂꯦꯡꯒꯦ ꯅꯤꯡꯂꯝꯕ ꯑꯗꯨ ꯗꯤꯜꯂꯤꯒꯤ ꯐꯤꯕꯝ ꯌꯥꯗ꯭ꯔꯗꯨꯅ ꯗꯤꯜꯂꯤꯒꯤ ꯕꯤꯔꯂꯥ ꯚꯕꯟꯗ ꯕꯥꯕꯨꯖꯤ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄ꯭ꯔꯊꯅꯥ ꯁꯚꯥꯗ ꯕꯥꯕꯨꯖꯤꯅ ꯅꯤꯡꯊꯤꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯍꯤꯡꯁꯥꯒꯤ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯍꯥꯠꯅꯕ ꯇꯣꯛꯅꯕ ꯄꯥꯎꯇꯥꯛ ꯕꯥꯕꯨꯖꯤꯅ ꯄꯤꯗꯨꯅ ꯍꯣꯠꯅꯕꯗ ꯑꯗꯨ ꯐꯥꯎꯕ ꯍꯥꯟꯅ ꯁꯨꯅꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯅꯗꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤ ꯆꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯕꯥꯕꯨꯖꯤꯅ ꯕꯤꯔꯂꯥ ꯚꯕꯟꯗ ꯆꯔꯥ ꯍꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯕꯥꯕꯨꯖꯤꯅ ꯑꯔꯦꯞꯄ ꯃꯇꯝ ꯀꯛꯇꯅ ꯆꯔꯥ ꯍꯦꯟꯈꯤꯕꯗ ꯚꯥꯔꯠꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯚꯥꯔꯠꯀꯤ ꯑꯆꯧ ꯑꯆꯧꯕ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝꯅꯆꯤꯡꯕ ꯂꯥꯈ 2 ꯄꯨꯟꯗꯨꯅ ꯁꯥꯟꯇꯤ ꯁꯔꯇꯗ ꯁꯣꯏ ꯇꯧꯅꯗꯨꯅ ꯕꯥꯕꯨꯖꯤꯗ ꯀꯠꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯥꯕꯨꯖꯤ ꯆꯔꯥ ꯍꯦꯟꯕ ꯇꯣꯛꯈꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯍꯥꯄꯨꯔꯨꯁꯀꯤ ꯌꯦꯛꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯚꯥꯔꯠꯀꯤ ꯑꯅꯤ ꯁꯨꯗ꯭ꯔꯕ ꯇꯥꯡꯂꯕ ꯃꯍꯥꯄꯨꯔꯨꯁꯀꯤ ꯌꯦꯛꯅꯕ ꯑꯣꯏꯗꯨꯅ ꯆꯣꯡꯊꯣꯛꯂꯤꯕ ꯀꯥꯡꯕꯨ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯊꯣꯔꯛꯄ ꯃꯤꯑꯣꯏꯕꯒꯤ ꯏꯇꯤꯍꯥꯁꯇ ꯃꯌꯦꯛ ꯂꯥꯅ ꯏꯅꯕ ꯀꯂꯝ ꯄꯥꯏꯈꯠꯄꯗ ꯏꯇꯤꯍꯥꯁꯀꯥꯔꯁꯤꯡꯅ ꯃꯃꯤꯠꯇꯒꯤ ꯏꯔꯥꯅ ꯃꯨꯛ ꯑꯣꯏꯗꯨꯅ ꯏꯅꯔꯤꯕꯅꯤ꯫ ꯕꯥꯕꯨꯖꯤ ꯆꯔꯥ ꯍꯦꯟꯕ ꯇꯣꯛꯄꯒꯤ ꯅꯣꯡꯃ ꯀꯣꯟꯕꯗ ꯄ꯭ꯔꯊꯅꯥ ꯁꯚꯥꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯝ ꯑꯃ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯣꯝꯗꯨꯅ ꯕꯥꯕꯨꯖꯤꯗ ꯊꯣꯏꯗꯣꯛꯄ ꯁꯣꯛꯂꯝꯗꯦ꯫ ꯕꯣꯝꯗꯨ ꯂꯪꯁꯤꯟꯕ ꯅꯤꯄꯥꯗꯨꯒꯤ ꯃꯃꯤꯡ ꯃꯗꯟ ꯂꯥꯜ ꯀꯧꯏ꯫ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯈꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯅꯪ ꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯂꯧꯁꯤꯟꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯃꯤꯑꯣꯏꯕꯅ ꯇꯧꯅꯔꯤ꯫ ꯏꯁꯣꯔꯅ ꯁꯦꯝꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯇꯝꯊꯤꯔꯕ ꯃꯇꯝꯒꯤ ꯈꯌꯥꯠꯇ ꯀꯥꯎꯊꯣꯛꯍꯜꯂꯤ꯫ ꯑꯇꯣꯟꯕ, ꯑꯅꯪꯕ, ꯑꯁꯣꯟꯕ ꯑꯃꯁꯨꯡ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯄꯥ ꯃꯆꯥꯅꯤ ꯈꯜꯂꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯏꯕꯨꯡꯉꯣꯗꯨꯒꯤ ꯃꯥꯡꯅꯕ ꯈꯟꯕ ꯃꯤꯁꯨ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯄꯣꯛꯂꯝꯂꯤ꯫ ꯂꯥꯏꯔꯕ, ꯐꯤ ꯊꯨꯡꯅ ꯁꯦꯠꯄ ꯐꯪꯗꯕ, ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯔꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯃꯤ ꯑꯃꯗ ꯊꯨꯡꯕ ꯐꯤ ꯃꯆꯦꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯦꯠꯇ꯭ꯔꯕ ꯑꯃꯁꯨꯡ ꯏꯆꯤꯟ ꯏꯅꯥꯎꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯄꯨꯛꯆꯦꯜ ꯃꯛꯇ꯭ꯔꯕ ꯕꯥꯕꯨꯖꯤꯒꯨꯝꯕꯗꯤ ꯚꯥꯔꯠꯇꯗꯤ ꯂꯥꯏꯔꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯡꯉꯤ, ꯁꯨꯛꯂꯩꯕꯨ ꯂꯩꯇꯦ꯫ ꯑꯀꯟꯅꯔꯤꯡ ꯁꯤꯡꯗꯅ ꯚꯥꯔꯠꯀꯤ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯕ ꯉꯝꯕ ꯕꯥꯕꯨꯖꯤꯒꯤ ꯄꯨꯟꯁꯤ ꯑꯉꯛꯄꯅꯤ꯫ ꯇꯝꯊꯤꯔꯕ ꯚꯥꯔꯠꯀꯤ ꯂꯥꯏꯕꯛꯇ ꯀꯥꯂꯤꯅ ꯌꯦꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯅꯨꯃꯤꯠ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 30 ꯂꯥꯛꯈꯤ꯫ ꯚꯥꯔꯠꯀꯤ ꯗꯤꯄꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒ ꯂꯣꯏꯅꯗꯨꯅ ꯕꯥꯕꯨꯖꯤ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯕꯤꯔꯂꯥ ꯚꯕꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫
Nungthil pung manga tabada prathana sabada babuji lengthoklame. Khud ani lonaduna isorgi nam sonduna masunupi ani ga loinana lengthorakpada mangda pakhang macha mana babuji gi pukta nongmai gulina kapkhe. Babuji laimai thakta haitharame amasung gyan manglame. Kabliba nupado mayamna pharame. Babuji bela bhavanda pusinduna laikannarame. Nungthil pung manga ga minute nifuda babuji gi thawai ga hakchang ga khainaduna lairei pakta lengkhe. Malem pumbada kudak kudak ta pau sandokhe ataba pumnabak ahanbada yamna ngaknarame. Tasengba awoiboina khanglabadadi miludagi irana isel naina senthanakhe. Pau sitabada prithibigi achau achau mipum khudingmak tauramba sinpham leptuna kapnakhe. Kari amuk haigani khungang khungangda karisu khangdriba angang macha phauba mamitta ira chelame. Babuji bu nongmaina kapamiba nupa adu Nathuram Binayak ko seni. Mahak phaduna jail da thamlame. Bichar tauduna pharsi tauduna hatkhe.